ꯑꯦꯇꯦꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯖꯣꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯄ꯭ꯔꯣꯇꯦꯁ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯦꯗꯥꯝ ꯁꯣꯅꯤꯌꯥ ꯑꯦꯂꯥꯡꯕꯝꯅ ꯑꯩꯈꯣꯏꯒꯤ ꯊꯣꯔꯛꯄ ꯃꯥꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯅꯣꯠ ꯑꯃꯗ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯔꯣꯏꯕ ꯁꯦꯟꯇꯦꯟꯁꯇ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝꯅ ꯉꯁꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕꯁꯤ ꯑꯣꯖꯥ ꯈꯔꯅ ꯏꯟꯁꯤꯜꯂꯒ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯅꯠꯆꯗꯦ꯫ ꯇꯁꯦꯡꯅ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯥ ꯑꯣꯖꯥꯁꯤꯡꯁꯤꯅ ꯋꯤꯂꯤꯡꯂꯤ ꯏꯁꯥꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯉꯔꯥꯡꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯍꯦꯠ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯇꯣꯉꯥꯟꯅ ꯊꯝꯕꯤꯕꯒꯤ ꯃꯁꯥꯅ ꯐꯥꯎꯔꯛꯄ ꯏꯊꯤꯜꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯊꯣꯛꯑꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯑꯦꯖꯤꯇꯦꯁꯟꯁꯤ ꯃꯈꯥ ꯆꯠꯊꯖꯕꯅꯤ꯫ ꯀꯅꯥꯝꯇꯒꯤ ꯑꯣꯖꯥ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏ ꯏꯟꯁꯤꯁ ꯇꯧꯕ ꯀꯅꯥꯃꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯊꯣꯔꯛꯄ ꯃꯁꯥꯒꯤ ꯏꯊꯤꯜꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ, ꯄ꯭ꯔꯦꯁꯇ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯁꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ 90%ꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯗꯤꯐꯪ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯃꯐꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯅꯤꯡꯉꯤ, ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯥꯛꯍꯜꯂꯨ ꯍꯥꯏꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏ ꯑꯣꯖꯥ ꯉꯥꯛꯇꯅꯤ, ꯑꯩꯈꯣই ꯂꯥꯏꯔꯤꯛ ꯇꯥꯛꯅꯤꯡꯉꯤ, ꯂꯥꯏꯔꯤꯛ ꯇꯥꯛꯅꯅꯕ ꯑꯣꯖꯥꯒꯤ ꯂꯝꯕꯤ ꯄꯤꯕꯤꯌꯨ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯆꯈꯥꯎ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯍꯛ ꯃꯠꯂꯒ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯑꯔꯊ ꯊꯣꯛꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯔꯒ ꯑꯩ ꯄ꯭ꯔꯦꯁꯇꯒꯤ ꯊꯝꯖꯔꯤ꯫ Why am I